Ngasi ayuk pung 7 tarakpada Imphal West District ki manung channa leiba Mutum Phibauga Thoubal District ki Irong Khunauga faunariba Thong ama khanghaudana teklakpadagi Meeyoi mari isingda Tasankhre. Meeyoi ahum kanba ngamhore loinana amadi thiba khangdana leiri. Hiram asigi matangda fangba pauda ngasi ayuk Thong asida sing puba gari tata ama lanlakpa matamda Thong adu khanghaudana tektharakibani. Maduda gari adubu thauriba yauna tonglakpa punna Meeyoi mari isingda Tasankhi. Thawdok adu thokpaga manak nakpada leiriba miyamna changsilaktuna Meeyoi ahumdi kanba ngamhore adubu driver adudi thiba khangdana leiri hairi. Pau adu tabaga mari leinaba department ki Meeyoi sing laktuna thiba khangdana leiriba Meeyoi adu laikai miyamga loinana thibagi thabak sathari. Panba yabadi Thong adu saba loidringaida anirak nanthakibagi thawdoksu laikhre. Madugi matungda Thong saba loiraga Thong tekhibagi thawdok asi thorakpani hairi. Hiram asigi matangda khunja amana phongdorakpa wafam. Mutum Phibaugi chigise pung kaya adamda thokkhibna aduga mage ningairakpachi karamba gari lanthok lanjin tawbada tawrakhibno amta haibiyu. Thawdokse ayuk pung 6 adwaida thokkhibane aduga gari je akhoi pot puba tata truck achoba da chaka ga do male adu lanbada thokkhibane thawdokse singpuraga lakpane. Hoi ado hujikse mi kaya di lukhraga kanba ngamhore do kaya angdana leibno hujikse. Gari ta puna moi madi tominarakpane adugi manungda ahum amana kanba ngamhore aduga amadi hojik fawba thiba khangdana leiri haitare. Hojik tongan tongan rescue team kaya ama laaga thibi thabsi kana bi chathari adu phangbagi paudi hojik fawba ena leitri haitare. Thongsi hana mamangda haitare semba horakpa adwaida oiragasu ningaiba tekpagi khoi thawdok lekhibagi paw ama tai si matangje kari kari samlapa amta haibiyu. Mamangda anirak hana thongje almost saba loiramdaida tekpagi thawdok thokhreba ko. Aduga handakisina saba pumloi loira matungda tek podin haidi siga chamanaba thong atopa khun thangnaba amadi khunje maktada leiriyeba ko. Aduga haiba thongjingduda pot poba haidi tata lot kaya ama chali adudadi kemta akaiba asoiba kemta leiteba ko. Aduga ngasi thawdoksidi akhoi thongse thoije quality thongji quality leitabagi ni na maina haijani.